तसें अखोई तमो मैं खंबीरमगोन अखोई ओजा गुरुनी ngasi manpur isu thoi myam singje ko tamu chinglen na professor moina lebak si su mang thar mamang de myam de pauta kam la abne de bhanki su ji tu je mo wei ba thodang ang lo dai ni na do oza su ta sina koina hai ba no sta be no thok na ai ju ai khajab de la sa ni ngasi akoi artist sing mar ta gi su ngasi manipur gi mang maro ga isu kya da mako gi chauba magi thogang lo den la e aduna aina masta ma hajini art not only for art's sake but also for people's sake hain masida thajajaba adugumba kogi miyang gi artist sumga ki koi artist harga kogi art khakta gi nata miyang gi adugumba artist oiba adugum manipur su masing khangdar khut thekna paba magi wamda lai makogi marta gi su koi saknaraba manipur gi kogi icon amada icon magumani kogi kaiku si naha amasu oriba kogi artist ni marakta ngasi kaikuna ko yumsida lapidna kogi gift sina pv gida muta agi makedi gi haram majaba phonuk jare